Nanga nang na sumna faminabase hakchangda kainom phawi nangdi kemta phawdabra haifam khangde nangonda munna yengbasina hena leita handi nang hayengdagidi imphalda chakhrani ko unabasu phangaroi ai adum tha thagi yumda halakani ye adugi sumathakta phone painari sidi miko khudingi paw phangade sidi Purnima ngasidi aina haibiyau ko kaino kuirabane aina haigi khalapa haiba ngamdana lakpane mase nangbu nuksibagi mathalda phawjarakpa ithilne adubu karino haiba ngasidi aigi ningba thungalamo as adu yaroida mamangda su kyak thamna kardudi nangondari kemta phawda male phawramoy ai nuksidabani madu phatiye adugini nangnasu ainasu leithoknaba yadanaba nuksi khudam thamna sebane nangidudi aingonda henba am laadi aibu huntongi sinine aidi nangse aigi nupine na khale atopa kanasu yengaroi aduna haibini fare chalase amuhana unaragumsi tamo eshinongu nushi nangna ibu hundok piramadi haina khanbagini fare ngasidi nangi ningba thungjaro adugane ai budi hundok piramganuko masidi nushibada mathana phawjar paithilne nupa nupi anigi marakta Purnima chakcharba chare ai hayeng laki nahangi hotel du unase astomele lakano as ehindi ko thamage pung ani da thengnarsi as masinu pasidi anam kan khre mana haibada hek yaudabada sawba ngangbaga as aitalida aigi sibu thale pa bhai duro thai ko gapsu lakte chaning thakni basu phaude as ai ham pakale ai mon thai hello tai hero ai thai ko gapsu lakte adugane chaksa basu yade oning oning tawe ai am jingnare kaino jingnarebo ai thale ba male as ai henadi ko hainda habu kaino belo se anta leiro yenge as nang thokpa lero pakhang inabu adu kamai leidino lesabi enati kamai leidino swaidadi aina leibadu loi khangneba adudadi kanamda khangoi phi me anjalaga nungmidang waram thoko ko leyo mau marai manjani nang nu vai bhem pam dai ne aina sugama thak se toy sai dro nupa na khoidadi au mon ba kashlei roye nupi khoidadi miwa he au ma ke ham le as yam taing de ko sile sei bani adula bharani as krai chen mano imane shaulang madu lori ngai sida da chauga dam chaga luhombagi sel buthabagi sel thoba lakpa myamna lan tari ngai sida nang amu chen bai pharese test to tho ima I shaulang bawre phone da wari sha lei na thamage kanade ai pharmacy chaluki bedo se amta lai ruki
Yengaba natra WhatsApp thakibado kansi boy kamai tokseba Guli macha se ai hangnarke. ai ngamoi ayeng chelase nanglo As lam helakano matam jadri punima. yumda ta chawbana khangadi ai kari oidena chingba wai sangani Ai guli maming do WhatsApp ta tharake. Nang na thokpa dum leiraga sa. Aduga ibani matam khara paw phona rosi. Ai tension yam leireba. madu yari ai goli charoi ayeng jela thane ai naisini Ai heng dagi chingda thabak suba chalani. Haibe yam indaba tawnu ko punima. Ai guli maming du phawdi WhatsApp ta thara amage. Aduga phone je matam khara paw phona ro. Singhayo